Emmanuel Hospital Association EHCN na February thada Churachandpur Relief Camp Dorcas Vengda Mental Health ga First Aid Training Relief Camp da leba kangbu gidamak thoram pangthoe. Relief Camp da leba mayam na Delhi rom dagi akang ahay kayana Mental Health ga First Aid Training su piki. Relief Camp da leba kangbu mayam na khwaidagi kanaba mental health se toina awareness se darkar le. Health Department na su asigumba thoram se marak ta pangthoe. Churachandpur town manungda lambi concrete cement na semba ado mafum kaya da semba loikrabado final oina surface coating machine na February thadagi thabak suba amuka hore. Manipur Sarkar Central Sarkar ga SOO gi makhada leiba UPF ga keno gi marakta interlocutor oina koina leiramba AK Misra gi tram loikrabagi matungda anoba interlocutor Ajit Lar ado Ministry of Home Affairs na phampiki mahakna MHA notice in charge oigane. Manipur da Santi amuka purak naba interlocutor suidana oigani sukhalle. National Informatics Center Perzol ga Churachandpur Zila ga Ministry of Electronic and IT Bharat Sarkar khud samnaraga Safer Internet Day thoram pangthoe. Bharat pum namakta cyber fraud, cyber crime yam hinjin bagi maramda numit asida akhang ahay kayana internet technology gi matangda wangangki. Bharat gi state tungan bangak tanat Manipur da su asigumba khese toina thok papau tai masigumba awareness se yam kana ba nisukhalli. Perzol Zilagi Health Department Salom NGO ga Mar Christian Fellowship Delhi na khut samnarga Perzol Zilagi khun tungan bada drugs ga mari leina ba awareness campaign pangthoi. Chingi arapa khun da su drugs addict se yam leri haire. Kumsigi class 10 na class 12 parkya pangthok pada Churachandpur Zila da su yam santi oina parkya haure. Ngasi phawuda satra sati tanthokpa laikhide. Nagala maromda Churachandpur Police Forest Department ga Security Force na Sangaikot Police Station manung chanba Chaljang Hill Range da Popi Thabalam Eker Kunrom thukai bire. Manipur Chief Minister Y Khemchan na Manipur da irang thokpadagi maramda tungan badaleba relief center chinga tamda IDP mayam gidamak sel thadukpa gi matungda Churachandpur Zila da su MLA ga District Administration Direct Benefit Transfer oina sel gi mating pi thukre. Manipur gi irang thukpa sahi 2023 da tamthina mo violence gi khut thingnaba Thalon MLA bungjagan walte adu koina Nai Delhi romda laikan nabada leiba adu kumsigi February tangkun mathoi numitta Nai Delhi gi Medanta Medicity Hospital da lekhidre. Asiba hakchang se Churachandpur Zila thungkre. Churachandpur Medical College da postmortem pangthuk laga. Lup kayana MLA bu khut thaba mioi fanabagi dabi lokhatpada asiba hakchang se ngasi phawda cold storage CMC da leire. Aduga Thanlon Mandal BJP nasu Sarkar da pressure piraga wakat mi phamsu CMC da pangthoi. Thanlon Mandal BJP na lakedoba 2027 MLA election da Makoi ki demand piraktar di party atay da hongani su haire. Perzol Zilagi ahanba ki damak parbung khunda SBI branch anoba Perzol DC manom ching IS na sangakre. Ching da leiba mayam job card oiro benga mari leina bada Churachandpur tamna lakpa adu haujik da di thabak yamna kumgani su khalle. Kumsigi Union Public Service Commission UPSC final result haidok pada Churachandpur Zila dagi nupa anin pastawre. 37 Assam Rifles Kuga Battalion Haina Khangba Handak Mars Tang Taret Metro John Health Service Pirate Limited MSLRM ga Churachandpur Medical College na khut samnaraga YPA holder free medical camp pangthoi. Numit asida mioi chamanga rom henba laying nakhi. Aduga hidak su lem na piki. Manipur Legislative Assembly Session Tarit Hoba Numitaki Churachandpur dagi MLA kaya aga Perzol Zila dagi MLA amana virtual win saruk yauki. Kumsigi International Women's Day March tang nipanadu Churachandpur ga Perzol Zila gi District Administration ga NGO tungan bana thoram pangtoi. Churachandpur District Police Fast IRB 129 CRPF 36 Assam Rifle District Forest ga NAB Kangbuna Marstang Tramathuida Churachandpur Zila gi manung chanba haupi molinda Popi Thabalam Eker mangaram thukai bire. Aduga Security Force Police na Sangaikot Police Station manung chanba Ji Songel da thihumba chatpada nongmai kayaram fagat pangamle. Kumsigi January tha manungda Churachandpur Zila da scrap typhus positive mapan rom fangkre.